Manipur top channel gi maru ebe I pau khara Taliban gi phiral mamang na UN workers singna photo nam gi watho Afghanistan Taliban gi phiral mamang na UN workers singna photo nam gi watho ama thulakli Taliban pan ba Afghanistan sat pamatam na UN gi mute kang bo sina Taliban gi phiral mamang na lokiba photo aduna social media da viral oirak padigi malem sin na thungna pen na phungdung narki Kabul amasum Kandahar Taliban lusing singa Nupi education amasum thabak subagi lamsida athingba kya thamlakhibagi matang na wari sanaringai matam hairiba tim masina Taliban gi phiral mamangda fatwa siknamkhibani miyam gi wakat lakpadagi UN lale haijaba takhi panmaya UN gi tim masida UN gi Nupi gi top position da liba Deputy Secretary General Amina Ahmad Executive Director Shima Bahus Assistant Secretary General Khalibs Khairi Suyauri Benhanisu Paushna Makatana Fundurakli Amaramdana IT organization Karan Leptana employee Lautopigi Tawang Information Technology Angak Papangna Sakolabasu Malem Maming Lerab Information Technology Organization Karagi Sil Tungi Pibam Sokshilapadi Employees Sing Tabalatopi Tawang Kana Satarakli Mamang Saida Microscope Amazon Twitter Nursing Maming Lerab Organization Kiana Employees sing lautopigi tharang haukrabagi matung atayete organization kyasu employees sing lautoppa hongnarakli mamang saida miyoi lising humpu hen thabak lautokrabagi matung handak sai haibadi english sing nani kungo homdoi hagolakpada ngai ringai anawono ba IT company kyan employees sokpa hokre Google na employee lising tara lautopigi warep lokre Tesla gi sip amasu malem gi number 1 chenjau paiba miyoi Twitter gi mapu Elon Musk na miyam gi misai kya galoina court ki thong thingani haini employee sing na warning piraglaba power employee lokthopadi letri atopa pawkhra namu Mapa na Machanupi bu court manungda kaptuna hatpa Pakistan da honor killing gi angakpa wathu ama thulakhre Pakistan gi port sar Karachi gi court amagi manungda Nupi amabu maki Mapa na nungmaina kaptuna hatpigi thuoidaba thaudongni Nupi sina masana yana luhongbani haina phongdoknaba court karakhi Nupi si doctor amaga luhongkhibani asumna maana court lakpa matamna mapana Nupi si bu nungmaina kapada natana police officer amasu phibam thina sokhi Nupi si gi imungna luhongba si pamde maram aduna imungi izat kanabagi damak mapana court laklaga masana pibu hatpani haidi amarumdana Ukraine da senja thumjagi wathokgi minister mari yauna top official kya resign tokhrari Lana sahatlaba Ukraine senja thumja masum corruption gi wathok kya thulakli President Volodymyr Zelensky na corruption gi mathakta action lokhat horakpagi lainga ki top advisor ama masum deputy minister mari masum regional governor manga hokiba January 1 da pham thadokre lan marakta politician kaya ma official kiana lenga ki lanthum lan sijinaduna masum haina thoktuna nungaiba punsi leli habigi wathok kya thulakhi wato wasida yumpham oiraga Ukraine gi praja miyam gi asaw maidi mayonakhi Zelensky maramaduna president asina khudakta action lokhalakibani hansu pawsta palakli makhasa tharakpoina to papawmana Nupa poknaba migi sha-makup namphu da Nupi da pijawa Pune da Machanupi maphangjanabi asad Nupi amabu maki mapuroiba masum imungi miyoisina namphu da asiba migi chahun semba powder pijabi ang pawma lakre Nupi sugi mapuroiba mapubo amasum tantric baba namigi shaugi powder Nupi sida namphu da pijakhi Nupa mayumna awun pot ki dabi tawbadana tana Nupa masu pokholdaba yade haiduna sigumba miyo minegi thawong sitakhi Thasigi numidang Nupi sibo powder recipe jadringa ki mamang yum masida dharmagi satnabi matungina tantric baba sina pujina singbo stokhi khangdaba mafam amadagi asiba ksangi sau puraklaga madudagi powder semduna Nupi sibu namphuda mapu roibana pijakhi police na masigi matang thi humba sathaba hokre hari amaromdana sinana dam saduna ganga gi ising thingjinna bagi thorang India gi sovereign amasum geographical integrity gi matangda namthak lauron sanaduna lakhiba yumlonaba laibak sinana lona thuna ising gi land kumthaba horakle leba asidagi sien tharakpa tutorial singda aso dam saduna India sien tharakpa ising gi isiel thatnanabigi lalong kya sanaraduna hauji phawbra tungan mafam kya da dam simagi thabak loisin madana tana anawono dam kya sagatpa horakle hari yarlung Wangbo tutorial da apik pedam kya saduna India gi Arunachal tamna sen tharakpa siang tutorial ga loinana Assam da senchilakpa
Brahmaputragi hofam mafam singdasu dam saduna sinana state ani esi oina kiningai oiraba thawong kya satakhraba matung handangna amuga Ganga turelgi ising isel thingnanabagi thorang phawba pakhalaki artificial satellite ki photo digi kiningai oiraba likhunasi khangnaraki Ganga turelgi itilaba marjwa jangba turel dam sabi thabak sathari habis khamngamki Tibet ki Markazong wa turel gi ising asi Nepal gi Khagra natraga Karnali turel gi dam asi meter sangu yang khai dagin samri sangi sabi thabak kana sathari dam gi manak nak airport ama sabi gi thabak su mayek sengna photo si da tai haibi dam asi India gi ngam khai hek manak tani India Nepal masum Tibet ki taina pa manak na dam asi sari bani asiguma thawong si China gi ising gi lan horak gi ingit pirak pani haina India na thajanari Hairiba anoba dam sariba sigi matang India na haujuk phawda project amata tawdun lei hairi amaromdana miyoibidigi hena yangna thabak tawba ngamba robot na miyoiba amaka sa mana thabak tawba ngami thabak kharadagi miyoibidigi hena yangna thabak tawba ngami Americans organizations Boston's Dynamics na robot makhalama semki sena mi gumna robot asina thabak tawba ngami mina tawba ngam khudmak robot asina tawba ngami robot asigi mamings at last kawi songkhatuna wall amadigi atopa plate amada songkhiduna thabak tawba ngami arumba potpuduna sian mangamba robot asigi parihala mapung phana lawdri so haire hainisu pausna makhatana phongdorakli lusilak poina topa ten ma pau khra namo Philippines Air Force ki plane kaikre miyoeni sikre Philippines Air Force PAF ki plane ama yumskisu numita Baton province training manungda kaikre haina military gi spokesman amana phongdokre Pilot ani tongba SF-260 aircraft ama ayukpung taraga minit 13 tabada Baton province ta kaikre haina PAF spokespersons na serolamada phongdokhi Castillo na hai plane adu local time ayukpung 8 minit 58 tabada Cavite province ki Sangle point da military base amadigi paikhi aircraft adu taraga manga suba strike wing gi makhada leiba PAF ki attack plane sing manungda amani haina magna phongdokhi thawdo adu da pilot ani sikre natragana sikide Castillo na phongdokhi local radio DGBB gi powd plane adu gi akaiba maset pilot ani gi hakchang sing loinana button gi pillar town phangki haidi laiba pokpanumi ki nungthilda sit taruk leiba private plane ama Manila ga awang thangba saruk Isabela province ta mangki Cessna plane pilot amasu madura tungkiba passenger manga phangnaba thiba amasu mi kanmagi thabak sathari swaidi lusilak poina to pamana Malaysia da miyoi lising kya ising isaw do mayum thadokle Malaysia gi tongan mafam sunu ising isaw thokpadagi yum sakai sunumi ki nungthil phawda state ahum da miyoi lising manga hena mayum makai thadokre hena government gi data na haidi ising isaw no khwaidagi sokwan mafam asi Johor state ni state asida mi masing khwaidagi yamna mi lising mariga satre hena khudong thiba thokloidaba mafam na puthokre mathangda leba asi awang thang basarukta leiba Borneo state chaba amasum pawhangda mathangsina miyoi samaga humdraga mapana masum samaga humdraga nipan thaidoki haina Department of Social Welfare Malaysia na piba data an haidi Johor da phibam hawjiksu luna leidi Torel marigi imai danger level hele hanisu Department of Irrigation and Drainage na haidi Malaysia gi awang pok thangwa saruk ta hawjik su nonglei leba asit November thari ki March phaw nong tagali mamang seida marak te ising isaw ti thoki hanisu paus ta fundurakli adu hawjik ko inati miam paus su matang sa lusinjara ge masu miam pun anoba update na minase